91.2 MHz संदोक्चरिबा Diamond Radio gi Bachpan Express Phase 2 Thauramasi UNICEF amadi CRA New Delhi anigi makhada sandokchabani thimna Early Child Marriage and Continuing Education Sahi nangna yum panba amadi masigi mangjaba hariba sigi matangda hauji hauji aikoina unajanana bagidamakta leijariba si Yaripok Yambem High School gi Manipuri Department gi Thaudang Chauna Pubiriba Oja Ming Oina Panjarabada Siri Sanasam Oja Tezmani Singa Unajabagi Tanjam Khak Lojage Ahanba Maktada Ojabu Thagatpa Phongdoksari Ahanbada Ojadagi Ehangna Khangjaning Libasi Nupi Masa Singna Sahi Sudana Yam Nanganna Yum Panbasigi Matangda Ojagi Mod Oina Kari Kari Phongdokpining Balebagi Masi Tashingbagi Haiba Targadi Yam Sangre Adubu Tentak Kitang Tamjage. As I give medical time to the Tongan Baksang Patava, Sopa, Sukimatic Yam Degre. Aduaigi, more in a Kitang Tentakna, Heidi Kanuda, and the Doctor Raman, Nato Nina, and a Tentakna Tamjaga. None the Yumpan Basna, Hosik Matang is Homa as Mamanda, Ikai but Sopa, Nang Batanatana, Yung Manu Kang Kung Sarapa, Aduga Punsiga with Pumpum Powder, Ningamdava, Umsana Bugaloina. Somas Mangnabagi as a woman were Hanada Tamjega. India the Dekogi Yumpan Basi Sahi Sudana Yam Nangana Yumpan Bikisanabium lady. Some Najarabada say Tarani Toydagina say Taramanga Fogi Manunda Lady Banupan Pissing Shikari Gumbade Yumpan Basuyawi Masizigi Matang the Ozagi Motsukatan de Pundo Pigre Hena Kogi Pundo Pinning Bakai Motadi Lady Videosa. Tasena no Yum Palak Basigi Soibusi, I'm not song Somas the Mamitai. Mamangai Equina, Kanjarakpa, Uzarakumatamda, Hibatai, Alaman sing the Lividum Warigi Matum in the D, Kogi Matamdo da Koi Aibu Hepo massive hover Hijabatai. Masipo was a hitaragan toy whom do swide the Mayum Palena Maduni Libidum. Masigi Asoibuska Yam the song like Regi Hargadi. Wari mate matang Sinsinjarga Tamjige. Equigi Mahavoret Haiba Yam Chow Kraba Sumlava Kanusida Tambiramiba Kanusi Kunti Devina Yam Pikna Mana Munigi Sevato Wumatamda Saugalaba Rubasa Munigi Sevato Wumatamduda Penman Radana Muniduna Mungunda Nagi Apamba Bura Mani Joe Haidana Hairudi Matamdu the Wakan Mapung Padribi Kunti Debi Tasengama Kari Urakadage Tung the Karilaka Kanjapunati Aduna Mana Magi Pamza with the Bordu Niki Magi Bordu Nasagi Asuki Mati Sakti like Raba Munigi Bornina Mangonda Lowry Lowra Batung the Gidi Mana no madi Masik Kangso and Kangaba Wariniku. Mana no madi magi, Asnindi Turin Turaban Seda, Sanagi, Kori Zapu Piraga, Sing Chopala Kumatamda. Numiko Devata Asana. Lang Trek Lang Tarang Tulapodu Magi Matan the Pamnuri. Karigi Pamnuriba. Karina, Osaiwa Kaldumapung Padavanina, Kari Tolka the Habit of Kandavanina. Asumna Mana Madugi. Devata do Korudu the Gidi, Devata Laktana Mangonda. Hung of a kanda, I told Piro Havamatam the Pibangam Dadana. Kunti de began Nauki. Kudakta Mato the game Mikupama Pobokai took Payadra Bakorohan Maduna. Nang I from the I told Pedra Vanina Nasidi I Nangonda I Dalma Pivatare, Nam the Pishan Biram. Kangaudana Mikuptaran Togumtara Saga, Masanupa, Ama, Yetanguna Pongi Fangri. Maduna Maramoraga Kunti Devi Punshida Miman Tokun Namdan Ikaibananki. Masishu Maraman Mani Haina and Sum Panzege. Adugi Matung the Gidi Mahabarat Lanjao Tole. Mahabarat Lanjao Tolavo Matam the D. Nasaimana Tada Kriva, Kunti Devi, Tentakwa, Motikradikan Rico. Nasagi Masanu Padu Mama Masa Kangdana Kanagisu Karigumba Mata Kangdana Mahak Asni Turin Turabanda Tautakramatundi Atupa Mama Pani Yokre Siraba Mahabharati Arwe Balan Pongi Matam the D
ꯂꯥꯟ ꯃꯥꯏ ꯄꯥꯛꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯥꯛꯈ꯭ꯔꯦ ꯁꯣꯝꯗ ꯃꯆꯤꯟ ꯃꯅꯥꯎ ꯃꯉꯥꯗꯨꯅ ꯃꯇꯝꯗꯨꯗ ꯍꯥꯏꯗ ꯌꯥꯗꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯆꯥꯝꯃꯗꯨꯅ ꯂꯥꯟ ꯉꯝꯍꯟꯕꯗꯤ ꯄꯥꯝꯗꯕꯅꯤꯅ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯀꯨꯟꯇꯤ ꯗꯦꯕꯤꯅ ꯍꯥꯏꯔꯤꯕ ꯃꯆꯥ ꯀꯔꯅꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯇꯁꯦꯡꯅꯃꯛ ꯀꯔꯅꯅ ꯃꯇꯝꯗꯨꯗ ꯃꯃꯥꯅꯤ ꯍꯥꯏꯕ ꯃꯁꯛ ꯈꯪꯗ꯭ꯔ ꯐꯥꯎꯕꯗ ꯃꯃꯥꯕꯨ ꯎꯖꯕꯒꯤ ꯄꯦꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯃꯐꯝꯗ ꯃꯃꯥꯅ ꯇꯧ ꯍꯥꯏꯕ ꯗꯥꯟ ꯈꯨꯗꯤꯡꯃꯛ ꯇꯧꯈꯤ ꯃꯁꯤ ꯀꯅꯥꯅ ꯊꯣꯛꯍꯟꯈꯤ ꯇꯁꯦꯡꯕꯗꯤ ꯉꯁꯥꯏ ꯀꯅꯥꯅꯅꯣ ꯀꯨꯟꯇꯤ ꯗꯦꯕꯤꯅ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩꯗ ꯃꯥꯅ ꯐꯤꯔꯦꯞ ꯑꯃ ꯂꯧꯁꯤꯜꯂꯨꯕꯗꯨꯅꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯂꯕ ꯋꯥꯐꯝꯁꯨ ꯑꯣꯖꯥꯅꯗꯃꯛ ꯊꯝꯕꯤꯔꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯖꯅꯤꯡꯕꯗ ꯍꯥꯏꯔꯤꯕꯁꯤ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯔꯤ ꯀꯔꯤ ꯈꯣꯡꯊꯥꯡꯁꯤꯡ ꯄꯥꯏꯈꯠꯂꯒꯗꯤ ꯃꯁꯤꯗꯒꯤ ꯈꯤꯇꯪꯗ ꯑꯣꯏꯔꯒꯁꯨ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯒꯗꯤ ꯑꯣꯖꯥꯒꯤ ꯃꯣꯠ ꯑꯣꯏꯅ ꯀꯔꯤ ꯀꯔꯤ ꯊꯝꯕꯤꯅꯤꯡꯕ ꯂꯩꯕꯤꯕꯒꯦ ꯑꯍꯥꯟꯕꯗ ꯍꯥꯏꯔꯤꯕ ꯅꯧꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯊꯕꯛꯁꯦ ꯊꯤꯡꯅꯅꯕꯒꯤ ꯆꯥꯎꯔꯥꯛꯄ ꯃꯔꯝ ꯈꯔꯗꯪ ꯍꯥꯏꯖꯔꯒꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯍꯥꯟꯕꯗ ꯃꯃꯥ ꯃꯄꯥꯁꯦ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯍꯟꯖꯅꯤꯡꯉꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯤ ꯁꯦꯝꯒꯗꯧꯔꯤꯕꯅꯤ ꯑꯉꯥꯡ ꯑꯃꯒꯤ ꯅꯣꯡꯃꯒꯤ ꯃꯥꯒꯤ ꯃꯊꯧ ꯃꯥꯅ ꯇꯧꯒꯗꯕ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯨꯟꯅ ꯌꯦꯡꯕꯤꯒꯗꯕꯅꯤ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯃ ꯇꯨꯝꯈꯤꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯏꯁꯝ ꯁꯝꯅ ꯑꯉꯥꯡ ꯑꯩꯒꯤ ꯏꯆꯥꯁꯤ ꯆꯍꯤ 12 ꯁꯨꯔꯦ ꯉꯁꯤꯁꯨ ꯃꯥ ꯇꯨꯝꯈ꯭ꯔꯦ ꯇꯨꯝꯕ ꯃꯇꯝꯗꯨꯗ ꯃꯥ ꯍꯩ ꯏꯆꯥꯁꯤꯡ ꯅꯈꯣꯏ ꯇꯨꯝꯃꯨ ꯍꯣꯏ ꯍꯥꯏꯗꯅ ꯃꯥꯒꯤ ꯃꯇꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯨꯝꯍꯜꯂꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯤꯅ ꯇꯨꯝꯃꯤꯕꯁꯤ ꯀꯔꯝꯍꯥꯏꯅ ꯇꯨꯝꯃꯤ ꯃꯥ ꯇꯁꯦꯡꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯇꯨꯝꯃꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯍꯦꯟꯕ ꯃꯥ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯁꯥꯏꯟꯁꯀꯤ ꯖꯨꯒꯅꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯣꯕꯥꯏꯜꯅꯆꯤꯡꯕꯁꯨ ꯃꯌꯥꯝ ꯊꯣꯛꯂꯛꯑꯕꯅꯤꯅ ꯃꯗꯨ ꯌꯦꯡꯉꯒ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯃꯁꯤꯃ ꯑꯍꯥꯟꯕꯗ ꯑꯩ ꯌꯦꯡꯍꯟꯖꯅꯤꯡꯉꯤ ꯑꯅꯤꯁꯨꯕꯗ ꯑꯍꯤꯡꯗ ꯐꯥꯎꯕ ꯃꯆꯥꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯤ ꯑꯩ ꯁꯦꯟꯅꯍꯟꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯃꯅ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄ ꯃꯇꯝꯗ ꯏꯃꯥ ꯏꯕꯨꯡꯉꯣ ꯍꯧꯒꯠꯂꯣ ꯅꯠꯇ꯭ꯔꯒ ꯏꯕꯦꯝꯃ ꯍꯧꯒꯠꯂꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯑꯒ ꯍꯣꯏ ꯏꯃꯥ ꯑꯩ ꯍꯧꯒꯠꯆꯔꯦ ꯍꯥꯏꯗꯅ ꯐꯖꯕ ꯄꯥꯎꯈꯨꯝꯒ ꯂꯣꯏꯅꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯑꯒ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯗꯨ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯉꯥꯡꯗꯣ ꯊꯣꯏꯗꯣꯛꯅ ꯀꯥꯏꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ ꯑꯗꯨꯒ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯍꯧꯒꯠ ꯏꯕꯦꯝꯃ ꯍꯧꯒꯠꯂꯣ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯁꯨꯈꯨꯝ ꯈꯨꯝꯃꯛꯇ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯕꯛ ꯂꯥꯎꯅ ꯍꯧꯒꯠꯅꯤꯡꯕꯒꯤ ꯏꯊꯤꯜ ꯑꯃ ꯆꯪꯗꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡꯗꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯌꯦꯡꯕꯤꯐꯝ ꯊꯣꯛꯏ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯉꯥꯡꯗꯨꯅ ꯇꯜꯂꯤꯕꯒꯤ ꯃꯔꯝꯁꯤ ꯀꯔꯤꯒꯤꯅꯣ ꯃꯥ ꯉꯔꯥꯡ ꯊꯦꯡꯅ ꯇꯨꯝꯈꯤꯕꯩꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯃꯔꯝꯗ ꯃꯥ ꯇꯜꯂꯤꯕꯅꯣ ꯑꯩꯅ ꯍꯧꯗꯣꯛꯄ ꯃꯥ ꯇꯥꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯊꯤꯕ ꯇꯥꯏ ꯑꯗꯨꯒ ꯑꯃꯨꯛ ꯑꯉꯥꯡꯁꯤꯡꯅꯁꯨ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯏꯆꯥꯁꯨ ꯍꯥꯏꯕ ꯇꯥꯏ ꯃꯤꯆꯥꯁꯨ ꯍꯥꯏꯕ ꯇꯥꯏ ꯊꯣꯏꯗꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈꯤꯇꯪ ꯃꯇꯤꯛ ꯆꯥꯅ ꯇꯝꯍꯧꯕ ꯀꯥꯡꯕꯨꯅ ꯀꯩꯅꯣ ꯑꯣꯏꯔꯒꯁꯨ ꯂꯥꯏꯔꯤꯛꯄꯨꯗꯤ ꯂꯣꯏ ꯇꯝꯅꯔꯤꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯇ ꯂꯥꯏꯔꯤꯛ ꯇꯝꯗꯕ ꯍꯥꯏꯁꯤꯗꯤ ꯈꯔꯕꯨ ꯇꯥꯡꯉꯦ ꯍꯥꯏꯅ ꯍꯥꯏꯖꯕ ꯇꯥꯏ ꯇꯁꯦꯡꯕꯗꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯤꯕꯁꯤꯗ ꯄꯨꯛꯅꯤꯡ ꯏꯔꯨꯞ ꯂꯨꯞꯇꯕ ꯏꯇꯥꯎ ꯇꯥꯎꯔꯒ ꯆꯠꯄꯗꯧꯅ ꯇꯧꯕ ꯑꯩꯈꯣꯏ ꯁꯨꯝ ꯎꯏꯕ ꯃꯁꯤꯅꯗꯤ ꯉꯁꯥꯏꯒꯤ ꯑꯣꯖꯥꯅ ꯇꯥꯛꯏꯕ ꯀ꯭ꯂꯥꯁꯇꯨ ꯃꯗꯨꯗ ꯃꯥꯒꯤ ꯑꯦꯇꯦꯟꯁꯟ ꯑꯣꯏꯗꯕ ꯑꯦꯇ꯭ꯔꯦꯛꯇꯤꯞ ꯑꯣꯏꯗꯕ ꯃꯁꯥꯗ ꯑꯩꯈꯣꯏꯒꯤ ꯇꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤꯕ ꯍꯥꯏꯔꯤꯕ ꯑꯉꯥꯡꯗꯨꯅ ꯑꯣꯖꯥꯗꯨꯅ ꯇꯥꯛꯏꯕ ꯂꯦꯁꯟꯁꯤꯡꯗꯨ ꯌꯥꯝ ꯃꯃꯨꯠ ꯇꯥꯅ ꯈꯪꯅꯅꯕ ꯍꯣꯠꯅꯔꯝꯕ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯅꯩꯅꯔꯤꯕ ꯋꯥꯐꯝꯁꯤꯃꯛ ꯏꯖꯨꯀꯦꯁꯟ ꯁꯦꯛꯇꯔꯗ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯕ ꯋꯥꯔꯤ ꯑꯣꯏꯅꯁꯨ ꯃꯌꯥꯝ ꯑꯃ ꯇꯝꯃꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯐꯪꯒꯗꯕ ꯃꯍꯥꯛꯇꯨꯅ ꯉꯁꯥꯏ ꯁꯣꯝꯗ ꯕꯣꯔꯤꯡ ꯆꯨꯗꯅ ꯚꯥꯞ ꯑꯃꯗ ꯂꯩꯈꯤ ꯇꯥꯔꯒꯗꯤ ꯃꯗꯨꯁꯨ ꯑꯆꯧꯕ ꯐꯦꯛꯇꯔ ꯑꯃ ꯑꯣꯏꯔꯛꯀꯗꯣꯔꯤꯅꯤ ꯑꯗꯨꯒ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝꯁꯤꯒꯤ ꯃꯔꯛ ꯊꯠꯆꯔꯀꯥꯟꯗ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯁꯨꯗꯅ ꯌꯥꯝꯅ ꯉꯟꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯆꯠꯅꯕꯤ ꯑꯃꯈꯛ ꯂꯩꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯖꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯊꯕꯛꯁꯤꯡꯗ ꯁꯤꯖꯤꯟꯅꯔꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯕꯀꯣ ꯑꯗꯨꯒ ꯐꯠꯇꯕ ꯂꯝꯕꯤ ꯑꯃꯈꯛꯇꯗ ꯆꯠꯈ꯭ꯔꯒꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯍꯥꯏꯖꯕ ꯇꯥꯏ ꯑꯩꯈꯣꯏ ꯃꯇꯥꯡꯁꯤꯗ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯣ ꯁꯝꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯆꯍꯤꯁꯨ ꯌꯥꯝꯅ ꯅꯧꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯥꯟꯕꯒꯤ ꯆꯠꯅꯕꯤ ꯑꯃꯈꯛꯁꯨ ꯂꯩꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯊꯣꯛꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯆꯍꯤ ꯁꯨꯗꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯍꯣꯏ ꯃꯇꯦꯡ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯣꯖꯥꯅ ꯍꯥꯏꯐꯦꯠꯇꯪ ꯆꯥꯎꯔꯥꯛꯄ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯇꯁꯦꯡꯕꯗꯤ ꯍꯪꯉꯤꯕ ꯋꯥꯍꯪꯁꯤꯃꯛ ꯑꯩꯅ ꯄꯥꯝꯖꯔꯝꯕꯗꯨꯒ ꯆꯞ ꯍꯦꯛ ꯆꯥꯅꯩ ꯍꯥꯏꯕꯗꯨꯅꯤ ꯇꯁꯦꯡꯅ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤ ꯍꯣꯏ ꯁꯥꯏꯟꯁꯀꯤ ꯖꯨꯒꯅꯤ
ꯌꯥꯝꯈ꯭ꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯄ꯭ꯔꯤꯟ ꯃꯦꯗꯤꯌꯥ ꯃꯥꯁ ꯃꯦꯗꯤꯌꯥ ꯑꯗꯨꯗꯒꯤ ꯇꯤꯚꯤ ꯔꯦꯗꯤꯑꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣ ꯃꯦꯅꯤ ꯀꯥꯏꯟꯁ ꯑꯣꯐ ꯀꯩꯅꯣ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯖꯥꯠ ꯊꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗꯗꯤ ꯑꯩꯗꯤ ꯃꯣꯕꯥꯏꯜ ꯐꯣꯟꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯀꯔꯤꯅ ꯍꯥꯏꯕꯕꯨ ꯍꯥꯏꯔꯤꯕ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤ ꯄꯤꯛꯆꯕꯒꯤ ꯋꯥꯅꯤꯕ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯐꯪꯁꯟꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯍꯥꯏꯖꯔꯤꯕ ꯑꯩ ꯏꯁꯥꯃꯛ ꯐꯥꯎꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯅꯧꯕ ꯊꯣꯛꯂꯛꯄ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤ ꯌꯦꯡꯕ ꯍꯩꯇ꯭ꯔꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯄꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯇꯥꯞꯂꯣꯡ ꯄꯥꯏꯈꯤꯕ ꯃꯇꯝꯗ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯎꯕꯤꯔꯝꯃꯅꯤ ꯁꯤ ꯍꯧꯔꯕꯅꯦꯕ ꯑꯉꯥꯡꯁꯤ ꯀꯩꯅꯣ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯍꯧꯔꯦ ꯄꯤꯛꯆꯛ ꯄꯤꯕ ꯑꯉꯥꯡ ꯑꯃ ꯍꯧꯖꯤꯛ ꯃꯃꯥ ꯃꯄꯥꯗꯨꯅ ꯊꯦꯝꯅꯅꯕ ꯍꯣꯠꯅꯕꯗ ꯃꯣꯕꯥꯏꯜ ꯐꯣꯟ ꯄꯤꯁꯜꯂꯒ ꯃꯣꯏ ꯊꯕꯛ ꯏꯪꯈꯥꯡ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯃꯗꯨꯒꯤ ꯑꯁꯣꯏꯕꯗꯤ ꯃꯣꯏ ꯎꯗ꯭ꯔꯤꯕꯅꯦꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯃꯣꯕꯥꯏꯜ ꯐꯣꯟꯗꯨꯗ ꯌꯥꯎꯔꯤꯕ ꯄꯣꯠꯉꯩꯗꯣ ꯉꯁꯥꯏ ꯑꯩꯈꯣꯏ ꯁꯣꯝꯅꯁꯨ ꯍꯥꯏꯕꯤꯔꯤꯗꯨꯅꯤ ꯀꯥꯟꯅꯕ ꯍꯤꯔꯝꯂꯣꯝꯗ ꯁꯤꯖꯤꯟꯅꯔꯗꯤ ꯑꯃꯨꯛ ꯐꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯉꯁꯥꯏꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯌꯥꯎꯔꯤꯕ ꯌꯦꯡꯅꯤꯡꯍꯟꯅꯤꯡꯗꯕ ꯇꯥꯍꯟꯅꯤꯡꯗꯕ ꯎꯍꯟꯅꯤꯡꯗꯕ ꯑꯆꯣꯞ ꯑꯔꯦꯝ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕ ꯃꯌꯥꯝꯗꯨ ꯐꯥꯎꯕ ꯃꯇꯝꯗ ꯇꯁꯦꯡꯅ ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤ ꯃꯄꯨꯡ ꯐꯥꯗꯦ ꯍꯥꯏꯕ ꯋꯥꯅꯤ ꯆꯍꯤ 38 ꯍꯥꯏꯁꯦ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯒꯔꯗ ꯑꯍꯣꯡꯕ ꯂꯥꯛꯑꯕ ꯃꯇꯝꯅꯤ ꯑꯗꯨꯅ ꯃꯁꯥꯗ ꯏꯊꯤꯜ ꯑꯃꯗꯤ ꯀꯝꯄꯜꯁꯔꯤ ꯁꯣꯏꯗꯅ ꯂꯣꯏꯅꯔꯛꯑꯕꯅꯤ ꯍꯥꯏꯔꯤꯕ ꯇꯥꯟꯖꯥꯁꯤꯗ ꯑꯗꯨꯒꯨꯝꯕ ꯄꯤꯛꯆꯔꯥꯏꯖ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯁꯨꯝꯍꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒ ꯌꯥꯝ ꯄꯥꯝꯍꯟꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯌꯥꯎꯁꯜꯂꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯃꯗꯨꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕ ꯌꯦꯡꯍꯩꯗꯕ ꯄꯣꯠꯁꯤꯡꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯃꯈꯣꯏꯗ ꯇꯣꯞ ꯇꯣꯞꯄ ꯀꯩꯅꯣ ꯑꯃ ꯐꯥꯎꯔꯛꯑꯒꯗꯤ ꯃꯁꯤꯅꯁꯨ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯟꯅ ꯌꯨꯝ ꯄꯥꯟꯕꯁꯤ ꯑꯩꯈꯣꯏꯅ ꯁꯨꯝꯅ ꯈꯛꯀꯤ ꯑꯦꯋꯥꯔꯅꯦꯁ ꯈꯛꯇꯃꯛ ꯄꯥꯡꯊꯣꯛꯂꯒ ꯌꯥꯒꯗ꯭ꯔꯥ ꯋꯥꯐꯝ ꯑꯁꯤꯗ ꯄꯨꯁꯤꯟꯖꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯗꯥꯏꯠ ꯑꯃꯈꯛ ꯂꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯟꯖꯥ ꯑꯃꯈꯛ ꯂꯩꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯑꯗꯨꯃꯛ ꯂꯩꯖꯔꯤ ꯋꯥꯐꯝꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯠ ꯑꯁꯤ ꯀꯌꯥꯃꯨꯛ ꯆꯥꯎꯏ ꯍꯥꯏꯅ ꯑꯣꯖꯥꯅ ꯍꯥꯏꯐꯦꯠ ꯁꯨꯒꯥꯏꯅ ꯍꯥꯏꯕꯤꯕ ꯌꯥꯔꯒꯗꯤ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩ ꯈꯔꯗꯪ ꯍꯥꯏꯖꯒꯦ ꯇꯁꯦꯡꯕꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯅꯧꯅ ꯌꯨꯝ ꯄꯥꯟꯕꯁꯤꯒꯤ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯡꯊꯣꯛꯄ ꯈꯛꯇꯅꯁꯨ ꯍꯦꯛ ꯍꯣꯏ ꯐꯗꯤ ꯐꯩ ꯑꯗꯨꯕꯨ ꯃꯗꯨꯃꯛꯅ ꯍꯦꯛ ꯃꯥꯏ ꯄꯥꯛꯄꯅꯤ ꯍꯥꯏꯕꯁꯤꯃꯛꯇꯤ ꯑꯩꯒꯤ ꯀꯩꯅꯣꯗꯗꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯖꯒꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯀꯥꯟꯅꯗꯤ ꯀꯥꯟꯅꯩ ꯑꯗꯣ ꯃꯁꯤ ꯀꯥꯟꯅꯍꯟꯒꯗꯕ ꯃꯔꯝ ꯑꯃꯈꯛꯇꯤ ꯑꯩꯗꯤ ꯍꯥꯏꯔꯤꯕ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯗ꯭ꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯦ ꯃꯈꯣꯏ ꯈꯛꯇꯃꯛ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕꯗ ꯀꯥꯟꯅꯅꯤ ꯍꯥꯏꯅ ꯊꯥꯖꯗꯦ ꯑꯩꯅ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯃꯈꯣꯏꯗ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕ ꯃꯇꯝꯗꯨꯗ ꯃꯃꯥ ꯃꯄꯥꯁꯤꯁꯨ ꯌꯥꯎꯍꯟꯖꯅꯤꯡꯉꯤ ꯍꯥꯏꯕ ꯑꯗꯨꯒ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯁꯃꯥꯖꯁꯤꯒꯤ ꯑꯍꯜ ꯂꯃꯟꯗꯒꯤꯅ ꯏꯚꯜ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡꯗꯒꯤꯅ ꯍꯅꯨꯕ ꯐꯥꯎꯕ ꯃꯈꯣꯏꯗ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕꯤꯕ ꯆꯪꯉꯦꯕ ꯑꯗꯨꯒ ꯇꯉꯥꯏꯃꯛ ꯐꯗ꯭ꯔꯒꯗꯤ ꯏꯖꯨꯀꯦꯁꯟꯗꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯏꯖꯨꯀꯦꯁꯟ ꯁꯦꯛꯇꯔꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯀꯝꯄꯜꯁꯔꯤ ꯑꯩꯈꯣꯏ ꯁꯦꯂꯦꯕꯁ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯅꯧꯅ ꯌꯨꯝ ꯄꯥꯜꯂꯕꯁꯤꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯉꯛꯄ ꯑꯗꯨꯒ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯕꯛꯁꯤꯅ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯄ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩꯈꯣꯏ ꯁꯦꯂꯦꯕꯁ ꯑꯣꯏꯅ ꯐꯥꯎꯕ ꯑꯩ ꯍꯥꯞꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯌꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯈꯔ ꯃꯈꯩꯗꯤ ꯉꯁꯥꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯧꯖꯤꯛꯇꯗꯤ ꯑꯌꯥꯝꯕꯅ ꯀꯩꯅꯣꯅꯤ 90% ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯂꯥꯏꯔꯤꯛ ꯂꯣꯏꯅ ꯍꯩꯅꯔꯕ ꯀꯥꯟꯗꯅꯤꯅ ꯉꯥꯛꯇꯅꯤꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯈꯔꯗꯪꯗꯤ ꯃꯌꯦꯡ ꯇꯥꯕ ꯉꯝꯒꯗ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯒ ꯃꯄꯨꯡ ꯑꯣꯏꯅ ꯉꯁꯥꯏ ꯁꯣꯝ ꯅꯝꯕꯤꯈꯤꯕ ꯃꯃꯥ ꯃꯄꯥ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯁꯤꯅꯦꯕ ꯍꯧꯖꯤꯛ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯇꯥꯔꯤꯕ ꯋꯥꯐꯝ ꯑꯃꯗꯤ ꯑꯩꯈꯣꯏ ꯈꯨꯡꯒꯪꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯑꯃꯨꯛ ꯈꯔ ꯍꯦꯜꯂꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯕꯨ ꯌꯥꯝ ꯈꯦꯠꯅꯕꯗꯤ ꯅꯠꯇꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯁꯨ ꯇꯉꯥꯏ ꯐꯗꯅ ꯃꯈꯣꯏꯒꯤ ꯃꯊꯧꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯇꯧꯈꯤꯕ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯀꯩꯅꯣꯗ ꯆꯠꯈꯤꯕ ꯃꯥꯒꯤ ꯇ꯭ꯔꯦꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯅꯈꯤꯕ ꯁꯦꯟ ꯇꯥꯟꯕ ꯍꯤꯡꯗꯕ ꯌꯥꯗꯕꯅꯤ ꯃꯤꯑꯣꯏ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯠꯈꯤꯕ ꯇꯥꯔꯒꯁꯨ ꯉꯁꯥꯏꯒꯤ ꯃꯃꯥꯗꯨꯅ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝꯗꯨꯗ ꯃꯆꯥꯅ ꯀꯔꯤ ꯇꯧꯔꯤ ꯃꯃꯥꯅ ꯀꯔꯤ ꯑꯗꯒꯤ ꯃꯥꯒꯤ ꯕꯕꯥꯅ ꯀꯗꯥꯏꯗ ꯀꯃꯥꯏꯅ ꯂꯩꯔꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯉꯥꯡꯁꯤ ꯀꯟꯗꯤꯁꯟꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯊꯤꯍꯟꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯂꯋꯥꯏ ꯂꯝꯒꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯄꯨꯛꯅꯤꯡꯕꯨ ꯅꯨꯡꯁꯤꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯨ ꯃꯇꯝ ꯑꯃꯗꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯆꯥꯡꯁꯤ ꯌꯥꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯦꯝꯃꯝꯃꯦꯕ ꯑꯗꯨꯅ ꯅꯦꯝꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯒꯨꯝꯕ ꯃꯃꯥ ꯃꯄꯥꯁꯤꯡꯗꯨꯅ ꯄꯣꯛꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯦ ꯁꯤꯗꯁꯨ ꯑꯋꯥꯠꯄ ꯈꯔꯗꯤ ꯂꯩꯕ ꯍꯣꯏ ꯌꯦꯁ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯤꯀꯣꯛ ꯊꯣꯡꯈꯤꯕ ꯑꯐꯕ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯃꯌꯥꯝ ꯑꯃ ꯌꯥꯎꯅꯔꯤ ꯑꯗꯨꯕꯨ ꯈꯔ ꯃꯈꯩꯗꯤ ꯑꯋꯥꯠꯄꯁꯤ ꯂꯩꯌꯦꯕ ꯑꯗꯨꯅꯗꯤ ꯃꯄꯨꯡ ꯑꯣꯏꯅ ꯈꯨꯡꯒꯪꯒꯤ ꯂꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯃꯃꯥ ꯃꯄꯥꯁꯤꯡꯁꯦ ꯃꯈꯣꯏꯗ ꯅꯧꯅ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯑꯃ ꯄꯤꯕꯅ ꯍꯦꯟꯅ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯑꯩ
ꯊꯝꯖꯒꯦ ꯑꯗꯨꯒ ꯇꯁꯦꯡꯕꯃꯛꯁꯨ ꯈꯔ ꯉꯛꯄꯈꯩꯗꯤ ꯁꯃꯥꯖꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯛꯏꯕ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯨꯄꯤꯒꯤ ꯋꯥꯊꯣꯛ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡ ꯂꯣꯏꯅꯅ ꯃꯃꯥ ꯃꯄꯥꯗ ꯀꯩꯅꯣ ꯇꯧꯕꯤꯔꯒꯗꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯉꯁꯥꯏꯒꯤ ꯈꯔ ꯃꯈꯩꯗꯤ ꯍꯟꯊꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯩ ꯊꯥꯖꯩ ꯍꯣꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯑꯣꯖꯥ ꯈꯪꯖꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯁꯨꯗꯅ ꯉꯟꯅ ꯌꯨꯝ ꯄꯥꯟꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯒ ꯑꯩꯈꯣꯏꯒꯤ ꯃꯆꯥꯁꯤꯡ ꯑꯣꯏꯕꯁꯤꯡꯒ ꯑꯅꯤꯁꯤꯒꯤ ꯃꯔꯤꯁꯤ ꯀꯌꯥꯃꯨꯛ ꯅꯛꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯄꯣꯏꯟ ꯑꯁ ꯅꯥꯀꯣꯡ ꯌꯩꯁꯜꯂꯛꯑꯦ ꯑꯗꯨꯒ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯣꯖꯥꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯂꯤꯕꯁꯤ ꯆꯍꯤ ꯁꯨꯗꯅ ꯌꯨꯝ ꯄꯥꯟꯕ ꯄꯟꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯪꯖꯅꯤꯡꯂꯤꯕ ꯑꯁꯤꯅ ꯆꯍꯤ ꯁꯨꯗꯅ ꯌꯨꯝ ꯄꯥꯟꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯒ ꯃꯆꯥꯁꯤꯡꯒ ꯑꯅꯤꯁꯤꯒꯤ ꯃꯔꯤꯁꯤ ꯀꯌꯥꯃꯨꯛ ꯅꯛꯅ ꯊꯝꯂꯒꯗꯤ ꯆꯍꯤ ꯁꯨꯗꯅ ꯌꯨꯝ ꯄꯥꯟꯕꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯡꯁꯤ ꯍꯟꯊꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤ ꯑꯣꯖꯥꯒꯤ ꯃꯣꯠ ꯑꯣꯏꯅ ꯇꯦꯟꯇꯛꯅ ꯊꯝꯕꯤꯌꯨ ꯃꯁꯤ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯦ ꯉꯁꯥꯏ ꯑꯉꯥꯡ ꯑꯃ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯀꯃꯥꯏꯅ ꯌꯦꯡꯁꯤꯟꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩ ꯈꯔꯗꯤ ꯊꯝꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯍꯧꯖꯤꯛꯀꯤ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯍꯥꯏꯕ ꯇꯥꯏ ꯑꯩꯒꯤ ꯂꯣꯏꯅꯕꯤꯃꯛꯁꯨ ꯍꯥꯏꯕ ꯇꯥꯏ ꯑꯉꯥꯡ ꯑꯃ ꯑꯩꯈꯣꯏꯅ ꯆꯩꯒꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯗ ꯅꯨꯄꯤꯗꯁꯨ ꯃꯈꯜ ꯃꯌꯥꯝ ꯈꯥꯏꯗꯣꯛꯑꯝꯃꯤ ꯅꯨꯄꯤ ꯀ꯭ꯋꯥꯛ ꯅꯨꯄꯤ ꯆꯔꯣꯏ ꯀꯥꯏꯅ ꯂꯩ ꯍꯥꯏ ꯑꯗꯨ ꯃꯄꯨꯡ ꯑꯣꯏꯔꯤꯗꯤ ꯑꯩꯈꯣꯏ ꯃꯃꯥꯅꯦꯕ ꯃꯃꯥ ꯀꯔꯤ ꯃꯔꯨ ꯑꯣꯏꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯃꯥ ꯍꯥꯏꯕꯁꯤꯗ ꯁꯛꯇꯤ ꯑꯍꯨꯝꯈꯛ ꯌꯥꯎꯔꯤꯕ ꯀꯔꯝꯍꯥꯏꯅ ꯁꯛꯇꯤ ꯌꯥꯎꯏ ꯃꯣꯏꯗ ꯄꯣꯛꯄ ꯉꯝꯃꯦꯕ ꯉꯥꯛꯄꯤꯕ ꯉꯝꯃꯦꯕ ꯑꯃꯨꯛꯁꯨ ꯁꯦꯝꯕꯤꯕ ꯉꯝꯃꯦꯕ ꯑꯗꯨꯅꯗꯤ ꯃꯉꯣꯟꯗ ꯃꯥꯡꯍꯟꯕꯁꯨ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯃ ꯌꯥꯎꯔꯤꯕ ꯁꯦꯝꯕꯤꯕ ꯉꯝꯃꯤꯕ ꯄꯣꯛꯄꯤꯕ ꯉꯝꯃꯤꯕ ꯃꯥꯡꯍꯟꯕꯤꯕ ꯉꯝꯃꯤꯕ ꯑꯗꯨꯒꯨꯝꯕ ꯏꯃꯥꯗꯨ ꯃꯗꯨꯒꯤ ꯌꯥꯝ ꯆꯥꯎꯕ ꯊꯧꯗꯥꯡ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯅ ꯉꯁꯥꯏ ꯃꯆꯥꯗꯨꯗ ꯃꯥꯅ ꯆꯩꯕ ꯃꯇꯝꯗ ꯏꯕꯨꯡꯉꯣ ꯍꯧꯒꯠꯂꯣ ꯍꯥꯏꯗꯅ ꯕꯦꯝꯃ ꯃꯇꯝ ꯑꯣꯏꯔꯦ ꯍꯧꯒꯠꯂꯣ ꯍꯥꯏꯗꯅ ꯍꯥꯏꯕꯤꯕꯒꯤ ꯃꯍꯨꯠꯇ ꯍꯩ ꯅꯣꯏꯕꯨ ꯍꯧꯖꯤꯛꯐꯥꯎ ꯀꯩꯗꯧꯔꯤꯃꯣꯅ ꯍꯩ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒꯗꯤ ꯀꯃꯥꯏꯅ ꯃꯤ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨ ꯑꯗꯥꯅ ꯑꯩꯈꯣꯏ ꯂꯋꯥꯏꯗ ꯂꯥꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯑꯍꯜ ꯂꯃꯟꯒꯤ ꯀꯩꯅꯣꯗ ꯋꯥꯍꯩꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯉꯣꯟꯗ ꯆꯩꯕꯤꯔꯒꯗꯤ ꯃꯗꯨꯅꯗꯤ ꯑꯉꯥꯡꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯃꯔꯣꯏꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯃꯥꯗꯨꯒ ꯃꯆꯥꯗꯨꯒ ꯌꯥꯝ ꯅꯛꯅꯅ ꯃꯔꯤ ꯂꯩꯅꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯆꯥꯗꯨꯅꯁꯨ ꯃꯃꯥꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯏꯅꯅꯕ ꯑꯗꯨꯒ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯗꯨꯅꯁꯨ ꯃꯆꯥꯒꯤ ꯃꯐꯝꯗ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯔꯤ ꯍꯥꯏꯕ ꯈꯪꯅꯅꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯕꯤꯕ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯋꯥꯍꯩ ꯍꯥꯏꯕꯁꯤ ꯌꯥꯝ ꯂꯨꯈ꯭ꯔꯦ ꯑꯉꯥꯡ ꯑꯃ ꯁꯥꯎꯔꯒꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯔ ꯊꯦꯝꯒꯅꯤ ꯑꯇꯣꯞꯄ ꯆꯥꯎꯈꯠꯄ ꯀꯟꯇ꯭ꯔꯤꯁꯤꯡꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯄꯤꯛꯑꯕ ꯊꯕꯛ ꯑꯃ ꯐꯥꯎꯕꯗ ꯅꯨꯄꯤꯁꯤꯡꯁꯤ ꯌꯥꯝ ꯂꯥꯏꯅ ꯈꯟꯗꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯀꯣꯟ ꯐꯦꯡꯒꯗꯕ ꯂꯩꯍꯧꯕ ꯃꯥꯗꯣ ꯑꯣꯐꯤꯁꯇ ꯂꯩꯔꯤꯀꯥꯟꯗꯨꯗ ꯑꯁ ꯑꯩ ꯉꯁꯤꯒꯤ ꯀꯣꯟ ꯐꯦꯡꯒꯗꯕꯒꯤ ꯊꯕꯛ ꯑꯃ ꯂꯩꯍꯧꯏꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯒꯤ ꯃꯇꯝꯁꯤ ꯈꯖꯤꯛꯇꯪ ꯁꯦꯀꯦꯟ ꯑꯅꯤꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯃꯤꯅꯤꯠ ꯃꯉꯥꯒꯨꯝꯕ ꯍꯨꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯃꯣꯏꯗꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅꯕꯨ ꯇꯧꯔꯤꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕ ꯃꯇꯝꯗꯗꯤ ꯅꯨꯡꯆꯨꯞꯂꯣꯝꯒꯤ ꯃꯇꯧ ꯇꯝꯒꯅꯨ ꯅꯠꯇ꯭ꯔꯒ ꯆꯥꯎꯈꯠꯄ ꯀꯩꯅꯣꯒꯤ ꯃꯇꯧ ꯇꯝꯒꯅꯨ ꯍꯥꯏꯔꯤꯕ ꯑꯗꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗꯗꯤ ꯃꯣꯏꯅ ꯑꯃꯨꯛ ꯍꯦꯟꯅꯁꯨ ꯀꯨꯞꯁꯜꯂꯤꯕ ꯑꯗꯨꯅꯗꯤ ꯑꯉꯥꯡꯗꯨꯒ ꯉꯁꯥꯏꯒꯤ ꯃꯃꯥ ꯃꯄꯥꯗꯨꯒ ꯃꯔꯤ ꯂꯩꯅꯕꯁꯦ ꯀꯔꯝꯕ ꯊꯥꯛꯇ ꯂꯩꯅꯒꯗꯒꯦ ꯍꯥꯏꯕꯕꯨ ꯌꯥꯝ ꯐ꯭ꯔꯤ ꯑꯣꯏꯅ ꯌꯥꯝ ꯐ꯭ꯔꯤ ꯑꯦꯟ ꯐ꯭ꯔꯦꯡꯂꯤ ꯑꯩꯈꯣꯏ ꯏꯆꯥꯗꯨꯗ ꯅꯪꯒꯤ ꯑꯄꯥꯝꯕꯅ ꯀꯔꯤꯅꯣ ꯑꯗꯒꯤ ꯃꯥꯅꯒ ꯂꯥꯏꯔꯤꯛ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯑꯃ ꯃꯥꯁꯤ ꯁꯥꯎꯈ꯭ꯔꯦꯅ ꯈꯜꯂꯁꯦ ꯃꯥꯒꯤ ꯃꯃꯥꯗꯨꯅ ꯅꯠꯇ꯭ꯔꯒ ꯃꯄꯥꯗꯨꯅ ꯉꯥꯡꯕ ꯃꯇꯝꯗ ꯃꯥ ꯁꯥꯎꯈꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯅ ꯁꯥꯎꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯉꯥꯡꯁꯤꯗ ꯑꯩꯈꯣꯏ ꯏꯅꯥꯛꯇ ꯂꯣꯏꯅꯅꯕ ꯅꯛꯅꯅꯕ ꯑꯩ ꯍꯣꯠꯅꯖꯅꯤꯡꯉꯦꯕ ꯃꯔꯝꯗꯤ ꯃꯥꯒꯤ ꯄꯦꯟꯗꯕꯗꯨ ꯀꯔꯤꯅꯣ ꯆꯥꯛꯀ ꯍꯦꯛ ꯆꯥꯃꯤꯟꯅꯕ ꯑꯃꯨꯛꯁꯨ ꯃꯔꯨꯞ ꯁꯥꯕꯤꯒꯗꯕꯅꯦꯕ ꯃꯣꯏꯁꯤ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯕ ꯃꯔꯨꯞ ꯁꯥꯕꯤꯅꯤ ꯑꯃꯨꯛꯁꯨ ꯃꯃꯥ ꯃꯄꯥ ꯑꯃꯨꯛ ꯁꯛꯅ ꯑꯃꯨꯛ ꯂꯣꯏꯅꯒꯗꯕꯅꯦꯕ ꯑꯉꯥꯡꯗꯨꯒꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯀꯔꯤ ꯂꯩꯒꯦ ꯁꯤ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯃꯤꯟꯅ ꯂꯥꯛꯑꯣ ꯉꯁꯤꯗꯤ ꯕꯕꯥꯒ ꯏꯆꯥꯇꯣꯝꯕꯤ ꯅꯪ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯃꯤꯟꯅꯔꯁꯤ ꯍꯥꯏ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯁꯥꯎꯔꯝꯃꯤꯕ ꯑꯉꯥꯡꯗꯨꯒꯤ ꯀꯩꯅꯣꯝꯗꯤ ꯍꯟꯊꯔꯛꯀꯗꯣꯔꯤꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯕꯕꯥ ꯑꯩꯅ ꯁꯥꯎꯔꯤꯗꯣ ꯑꯇꯩꯒꯤ ꯅꯠꯇꯤꯌꯦ ꯃꯃꯥꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔ ꯀꯥꯟꯗ ꯃꯃꯥꯗ ꯁꯨꯃꯥꯏꯅ ꯆꯩꯔꯛꯏꯅꯤꯅꯦ ꯑꯗꯨꯒꯤꯅꯦ ꯃꯥꯒꯤ ꯄꯦꯟꯗꯕꯗꯣ ꯐꯣꯡꯗꯣꯔꯛꯀꯗꯧꯔꯤꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯅꯤꯗꯨꯒꯤ ꯀꯩꯅꯣ ꯑꯃꯗꯤ ꯍꯣꯏ ꯌꯥꯝ ꯂꯥꯏꯅ ꯁꯝꯕ ꯌꯥꯔꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯗ꯭ꯔꯤꯕ ꯃꯃꯥ ꯃꯄꯥ ꯑꯃꯅ ꯄꯣꯛꯂꯛꯄ ꯃꯆꯥꯁꯦ ꯑꯣꯖꯥ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯆꯥꯁꯤꯗ ꯑꯣꯏꯔꯛꯄ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯋꯥꯈꯜ ꯍꯥꯏꯖꯕ ꯇꯥꯏ ꯁꯤꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥ ꯀꯩ ꯊꯝꯕꯤꯅꯤꯡꯕ ꯂꯩ ꯃꯁꯤ ꯌꯥꯝꯅꯁꯨ ꯐꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡꯅꯤ ꯍꯥꯏꯕ ꯇꯥꯏ
ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯏꯔꯤꯛ ꯁꯨꯡꯍꯧ ꯍꯧꯗ꯭ꯔꯕ ꯃꯃꯥ ꯃꯄꯥ ꯑꯃꯅ ꯄꯣꯛꯏꯕ ꯑꯉꯥꯡꯁꯦ ꯃꯁꯤ ꯑꯐꯕꯕꯨꯗꯤ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯤꯇꯪ ꯍꯟꯊꯕ ꯊꯥꯛ ꯀꯩꯒꯨꯝꯕ ꯈꯔ ꯌꯥꯎꯔꯤ ꯀꯔꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯅ ꯃꯪꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯇꯨꯝꯃꯝꯗꯥꯏ ꯃꯇꯝꯗ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯋꯥꯔꯤ ꯑꯃ ꯇꯥꯔ ꯇꯨꯝꯈꯤꯀꯥꯟꯗ ꯑꯩꯒꯤ ꯕ꯭ꯔꯦꯟꯗ ꯃꯗꯨ ꯂꯩꯍꯧꯔꯤ ꯍꯥꯏꯕ ꯃꯗꯨꯅ ꯉꯁꯥꯏꯒꯤ ꯃꯪꯗ ꯐꯥꯎꯕ ꯃꯥ ꯀꯩꯅꯣꯝꯃ ꯂꯥꯛꯏꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯉꯁꯥꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯗꯨꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤꯗꯕꯨ ꯑꯣꯏꯔꯣ ꯑꯐꯕ ꯍꯤꯔꯝꯗꯕꯨ ꯑꯣꯏꯔꯣ ꯈꯟꯈꯤꯕ ꯋꯥꯈꯜꯗꯣ ꯍꯣꯔꯦꯟ ꯃꯃꯥ ꯑꯗꯨꯒꯤ ꯍꯛꯆꯥꯡꯗꯨꯗ ꯏ ꯃꯅꯨꯡꯗꯨꯗ ꯆꯦꯟꯈ꯭ꯔꯕꯅꯤꯅ ꯃꯥꯅ ꯄꯣꯛꯂꯛꯏꯕ ꯑꯉꯥꯡꯗꯨꯗꯁꯨ ꯃꯗꯨꯒꯤ ꯃꯃꯤ ꯇꯥꯗꯧꯔꯤꯕ ꯁꯣꯏꯗꯅꯃꯛꯀꯤ ꯃꯁꯤ ꯇꯥꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯪꯖꯔꯛꯄꯗꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯕꯗꯨꯁꯨ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯐꯖꯅ ꯂꯩꯌꯦꯕ ꯑꯗꯨꯅꯗꯤ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯐꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡꯁꯦ ꯇꯉꯥꯏꯃꯛ ꯐꯗꯅ ꯃꯇꯤꯛ ꯆꯥꯕ ꯑꯐꯕ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯂꯩꯕ ꯃꯤ ꯑꯃ ꯑꯣꯏꯒꯗꯕꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯗꯨꯅ ꯐꯖꯅ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯂꯩꯔꯒꯗꯤ ꯃꯆꯥꯁꯤꯡ ꯑꯗꯨꯗꯁꯨ ꯉꯁꯥꯏꯒꯤ ꯃꯇꯝ ꯆꯥꯗꯅ ꯌꯨꯝ ꯄꯥꯜꯂꯒꯗꯤ ꯁꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯋꯥ ꯑꯅꯥ ꯅꯪꯉꯤ ꯍꯥꯏꯕꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯈꯔ ꯃꯈꯩꯗꯤ ꯊꯤꯡꯕ ꯉꯝꯒꯅꯤꯕ ꯍꯣꯏ ꯑꯗꯨꯒ ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯂꯕ ꯋꯥꯐꯝ ꯀꯌꯥ ꯃꯔꯨꯝꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯣꯖꯥ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯈꯪꯖꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯗꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯣꯏꯕ ꯂꯥꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯃꯗ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯌꯨꯝꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯎꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯩ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯃꯔꯣꯏ ꯅꯪꯒꯤ ꯅꯇꯨꯡ ꯏꯜꯂꯅꯤ ꯀꯥꯏꯅ ꯍꯦꯛ ꯑꯣꯖꯥ ꯑꯩꯈꯣꯏ ꯍꯥꯏꯗꯅ ꯍꯦꯛ ꯀꯔꯤꯒꯨꯝꯕꯗ ꯆꯦꯟꯊꯣꯛꯈꯤꯕ ꯈꯣꯠꯄꯁꯨ ꯑꯗꯨꯝ ꯊꯦꯡꯅꯖꯩꯀꯣ ꯃꯁꯤꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯃꯄꯨꯡ ꯐꯥꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯋꯥꯈꯜ ꯃꯦꯆꯔ ꯑꯣꯏꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯜꯍꯟꯅꯤꯡꯕ ꯋꯥꯈꯜ ꯑꯩꯁꯤ ꯈꯜꯂꯒꯗꯤ ꯁꯨꯃꯥꯏꯅ ꯊꯦꯡꯉꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯝꯂꯒꯁꯨ ꯑꯩꯅ ꯑꯁꯦꯡꯕ ꯋꯥꯐꯝꯁꯤ ꯏꯃꯥ ꯕꯕꯥꯗ ꯍꯥꯏꯔꯒꯗꯤ ꯑꯩ ꯁꯣꯏꯗꯅ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯆꯩꯕꯤꯔꯒꯁꯨ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯍꯟꯖꯤꯜꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯀꯗꯕꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯀꯣ ꯁꯤꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯣꯖꯥꯒꯤ ꯃꯣꯠ ꯑꯣꯏꯅ ꯀꯔꯤ ꯄꯤꯕꯤꯅꯤꯡꯕ ꯂꯩ ꯌꯥꯝ ꯆꯨꯝꯈ꯭ꯔꯕ ꯋꯥꯐꯝꯅꯤ ꯇꯧꯁꯨ ꯇꯧꯏ ꯃꯁꯤ ꯑꯩꯈꯣꯏꯁꯨ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯇꯥꯁꯨ ꯇꯥꯔꯦ ꯉꯁꯥꯏ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯗꯨꯒ ꯅꯨꯄꯤꯗꯨꯒ ꯎꯅꯔꯨꯔꯦ ꯕꯥꯏ ꯆꯥꯟꯁ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯝꯗꯨ ꯁꯨꯗ꯭ꯔꯤꯉꯩꯗ ꯅꯨꯄꯥꯗꯨꯒ ꯃꯕꯥꯅꯤ ꯎꯅꯔꯨꯕꯗꯨꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ ꯃꯥ ꯍꯟꯖꯤꯟꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯒ ꯅꯝꯗꯅ ꯃꯌꯨꯝ ꯄꯥꯟꯗꯣꯔꯤꯕꯅꯦꯕ ꯃꯥ ꯀꯩꯅꯣꯁꯤꯕꯨ ꯍꯥꯏꯖꯔꯤꯕ ꯃꯥꯒꯤ ꯈꯣꯡꯊꯥꯡꯁꯤꯕꯣꯕ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯨ ꯁꯣꯝꯗꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨꯅ ꯃꯉꯣꯟꯗ ꯁꯥꯎꯕꯤꯗꯣꯔꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯁꯥꯎꯕꯤꯅꯤ ꯍꯥꯏꯅ ꯀꯤꯕꯗꯒꯤ ꯃꯥ ꯃꯌꯨꯝ ꯄꯥꯟꯗꯣꯔꯤꯕ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯗꯣꯛꯄ ꯉꯝꯃꯝꯕ ꯇꯥꯔꯒꯗꯤ ꯊꯣꯏꯅ ꯀꯥꯏꯔꯣꯏ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯗꯨꯗꯒꯤ ꯃꯕꯥꯅꯤ ꯆꯦꯟꯈ꯭ꯔꯅꯤ ꯆꯠꯈ꯭ꯔꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯑꯩꯒꯤ ꯁ꯭ꯀꯨꯜꯃꯛꯇꯁꯨ ꯑꯩ ꯊꯦꯡꯅꯈꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯈꯔ ꯂꯩ ꯃꯁꯤꯃꯛ ꯃꯃꯤꯡ ꯃꯊꯥꯗꯤ ꯑꯩꯅꯁꯨ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯆꯠꯈ꯭ꯔꯅꯤ ꯃꯣꯏ ꯆꯠꯈ꯭ꯔꯕꯅꯤꯅ ꯍꯦꯛ ꯌꯧꯈꯤꯕ ꯃꯇꯝꯗ ꯃꯈꯣꯏ ꯀꯔꯤ ꯆꯥꯒꯗꯒꯦ ꯏꯍꯥꯟ ꯍꯥꯟꯕꯗ ꯍꯣꯏ ꯌꯦꯁ ꯑꯍꯥꯟꯕ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯅꯨꯃꯤꯠ ꯅꯠꯇ꯭ꯔꯒ ꯊꯥ ꯈꯔꯗꯨꯗꯤ ꯃꯃꯥ ꯃꯄꯥꯅ ꯃꯣꯏꯗ ꯐꯖꯅ ꯊꯥꯛꯄꯤ ꯊꯝꯕꯤꯗꯅ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯇꯧꯗꯅ ꯋꯥꯠꯇꯅ ꯍꯣꯠꯅꯔꯛꯀꯅꯤ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯁꯝ ꯁꯝꯅ ꯍꯧꯖꯤꯛ ꯌꯥꯎꯁꯪꯁꯨ ꯂꯥꯛꯀꯗꯧꯔꯦꯀꯣ ꯌꯥꯎꯁꯪꯁꯤꯗ ꯌꯥꯎꯁꯪ ꯌꯧꯁꯜꯂꯛꯑꯅꯤ ꯃꯃꯥꯟꯅꯕꯗꯨꯅ ꯉꯁꯥꯏ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯃꯃꯥꯟꯅꯕꯗꯨꯅ ꯏꯟꯈꯠꯂꯛꯄ ꯅꯍꯥꯅꯤꯅ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕꯅꯤꯅ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕ ꯑꯃꯅ ꯅꯪꯗꯤ ꯅꯌꯨꯝ ꯄꯥꯜꯂꯦꯅ ꯅꯌꯨꯝ ꯄꯥꯜꯂꯦ ꯀꯥꯏꯅ ꯃꯄꯥꯟ ꯊꯣꯛꯈꯤꯗ꯭ꯔꯦ ꯀꯥꯏꯅ ꯃꯁꯤ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯉꯩꯒꯤ ꯋꯥꯍꯩ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯅꯩ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯉꯥꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯅꯝꯗꯨꯅ ꯄꯨꯊꯣꯛꯈꯤꯗꯣꯏꯅꯦꯕ ꯃꯁꯤꯁꯨ ꯀ꯭ꯔꯥꯏꯝ ꯑꯃ ꯂꯥꯛꯅꯤꯡꯉꯥꯏꯒꯤ ꯃꯔꯝꯅꯤꯀꯣ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨ ꯄꯨꯊꯣꯛꯈ꯭ꯔꯅꯦꯕ ꯅꯨꯄꯥꯗꯨ ꯆꯠꯈ꯭ꯔꯅꯤ ꯊꯥꯕꯜ ꯆꯣꯡꯐꯝ ꯑꯃꯗ ꯃꯥ ꯉꯁꯥꯏꯒꯤ ꯃꯥ ꯃꯌꯨꯝ ꯄꯥꯜꯂꯦꯗꯤ ꯈꯪꯉꯝꯗꯕꯁꯨ ꯌꯥꯏ ꯖꯒꯥꯗꯨꯒꯤ ꯂꯩꯁꯥꯕꯤꯅ ꯃꯕꯥꯅꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯅ ꯅꯣꯛꯈꯤ ꯇꯧꯔꯅꯤ ꯑꯗꯨꯒꯤ ꯄꯥꯎꯗꯣ ꯑꯃꯨꯛ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯃꯨꯛ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯤꯕ ꯉꯁꯥꯏꯒꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯅꯨꯄꯤꯗꯨꯗ ꯍꯦꯛ ꯌꯧꯔꯒ ꯇꯝꯃꯛꯄ ꯃꯇꯝꯗ ꯅꯨꯄꯤꯗꯨ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡ ꯂꯩꯗꯣꯏꯅꯣꯕ ꯃꯔꯝꯗꯤ ꯑꯁꯥꯎꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯈꯤꯕꯗꯨꯒꯤ ꯃꯥꯒꯤ ꯁꯤꯟꯊꯣꯝ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯏ ꯃꯗꯨꯒꯤ ꯔꯤꯑꯦꯛꯁꯟꯗꯣ ꯊꯣꯛꯂꯛꯀꯗꯣꯏꯅꯦꯕ ꯑꯦꯛꯁꯟ ꯑꯣꯏꯅ ꯂꯥꯛꯀꯗꯣꯏꯅꯦꯕ ꯑꯗꯨ ꯑꯦꯛꯁꯟ ꯑꯣꯏꯅ ꯂꯥꯛꯀꯥꯟꯗꯗꯤ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯗꯤ ꯍꯟꯖꯈ꯭ꯔꯒꯦꯒ ꯍꯥꯏꯕ ꯈꯥꯏꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯅꯪꯅ ꯑꯗꯨ ꯇꯧꯔꯒꯗꯤ ꯑꯩ ꯌꯨꯝꯗꯁꯨ ꯁꯨꯃꯥꯏꯅ ꯏꯃꯥ ꯏꯄꯥꯅ ꯑꯩꯕꯨ ꯏꯟꯊꯣꯛꯄꯤꯔꯕ
सुमायन मतम सादन युम पालेन थीन सु चैबिरब आइबु हिंगुबगी करी कानगदगी खल मथुमत मा सुसाइड तौखिबु सु यारी मसिसु याम कनो मने हेबा अदुनदी मसिगी मतंग सिमदि तसिन हायगदि फत्तबगी फत्तब ngak tngai adu huji thok tawrai di soma sida thoi huji huji mak thoi ba adu da ge mu haiba nupi sing sina sina muk nakalam ona thamaga haiba mapung phaji bu nupi sina mayum palo matung da manem da kari ngangani maku da kari ngangani huji mak phawa ningtham tha ingraba matam sida di haloi bu kanadi bima singa sa du puslo baba se pupu se ai swai da smaina khung kursi cham thok hai matam da पुसनिंगदब मौ असुकी मतिंग मसिंग यामना लैरे हाइबा अखोइसु दुम उरेबा अदुनदी अदुगुम्बा वाखलोंदु याउद्रबनिने आइगे असुनबा बाबासे असुनबा इकुबोक्से मसुमदि सेवा तौबिगे को हाइदन हाइबगी मोहत नुंतीगी नंगी नपागी अदगी नमागी मोय सेवा तौदा इ लैंगम जद्रेगा हाइरगा अचौवा क्राइसिस सुमुरक्तर सोमासिदा चेखिंग अमा चाउन पिये मसिने आइना हाइजनिंगी अदुगा मोजा कोगी मखाता सरपदा कोगी मु खंजनिंगबा मना कोगी सुमना कोगी नुपा नुपी से अनि से कोगी अरुम अयांग से यामना कोगी सुम येंगबा मतमदा इमुंग अमगी अहल लमनसिंगना कोगी हेना लुमनु उबसे नुपा मचा सिंगने हेना कोगी ओजा लुमनु उबगी ममी से उजैको मसि चुमी होजिक अदुम थेंगरी होय अदुगा कोगी मतंग हसिदा पुसिनजनिंगबा अमना हजिकी मचानुपा सही सुद्रिबा मचानुपा सिना कोगी खंगनजबी हाइजबा ताइ सही सुद्रिबी नुपी म पुसलाबा मतुंगदा कोगी लुहोंगे मकोइजे अदुगा मागी मचासिदि कोगी मी ओइदा यादे अखोइबु हयेंग हलुरबा मतमदा कोइबु येंसिनबिरकदबनि हाइबसिना कोगी वाफमसिना मांग थमकांदा कोगी ममौ नुपीजे ए नंगदि लेहौरो नंगदि युमजुम लेरो युमगी मकुमता अदुम तौदन लेरो इचाजिदि मपानदा कोइ थारगा मै मसिंग तमनबा कोइ चलहंगदोइनी अदुमाय तरगा कोइ अनिसे सेटोकनबगी तंजा सिदो जा कोइ हयेंग अनिसे पुनजना का अनिसे कोइ मोत चानादबगी तंजा अमखक सोय लाखदन खंजै सोदन लाखना मसिगी मतंगदि ओजागी मोर ओइना कोइ पिबिनिंगबदि लेउजा तसेना मयुम पालोरे मबानी मयुम पामिनरे मयुम पालबो मतुंगदुदा मसाइगी ममा अपा ओइबुनदी मौगी वा खंगदि इचासि मी ओहुद्रगदि नोइ करि चादोइनो hey noi paisa ambu la khum daitna kari oigada ge noi bu haidana sai sinnerga mamung bidu thambirame macha do to palam amada awang ba thaki mahi lobu chale aduna ngasai gi lamnara ba matung da di mioi bhai ba se pena da ba mayam lai adu lamnar ga hena nungsina ba slai adu ngasai gi nupi le hori ba nupi du ne ai nupa na chali che tasina mak ma ai gi punsi hingba nungaina ba ni ko haidana khanba ngamba gya leiba mirchir oiba अदुगुम्बा अंगांग ओरगदी थोइदुना युमदु काइरोइबो अदुदि नत्तदना अल्टरनेटिव मागी कनु अमदा वे अमदा ए माना आदा चलगा लाइक तंखिबा अदुगा आइबुनु सुमाइ तोना नमथलदा थंबिरंबा अदु तारदि आई कैदोरुनी हाइबु वाकल सिमला खरगदी समासिगी अचौबा चैथेंग अमा ओरगदोइनिबो मसिना मसि कत्तन नत्र मथंग सिगी सनबी सि सुम वांखलगदी फत्तब समास हाइबु ओरगदोइनिबो अदुगा ओजाना sai mamang da su khara panbikre koi gi education sector da koi kari kari thorang sing paikhatlagadi koi ngan na yum pan basida khaitang dorga su hantarakani haibagi wakhalon se ojagi khaitang koi gi makhata na pibining ba mole ga de ma pibi oja ai nga sai matek ma su ai haijakre ta seng ma makai di education sida koi gi leiriba kanu haitare education department aduga koi gi india gi oina loina mak haitare कोई एजुकेशन सेक्टर की थौ पुबीरिबा अदुगा ते मया पुंगना मक्सिंगसिना याम कुपना कोई कमिटी गुम्बा अमा फजन सेंबिरिबा मतुंगदा अवांग थाके हाइतारे कनो ओइबा कमिटी म सेंबिरिबा मतुंगदा ngसाइगी तंगाइ मक फदना स्कूल की सिलेबस सिमा यहनबिरबा अदुगा मरक मरकता अखोगी सिलेबस त नतना होजिकति तौसु तौनरे अनोबा कोई शिक्षा सिस्टम सिसु असुकी मतिक यामना अनोबा लाखरे हाइजरिबा अदुना ngसाइगी ngang sing do jik maning pi ba ngang sing da laik tam phawba da moi gi maning thungna ba haidan play class kana anu ba hapaktana moi sana ning ba mo taw me tawri sumai tawdana ngasai gi hapta gi oina or netra tha ma gi manung da sumna gi numai jing thaptang oirga su aikoi oja sing siga satra sing siga ani marakta koi gi phajna ngakang phamina dana हारिबा कनुसगी मतंग वारी बताई ngak saba aduga akhang ahi kaudana ngahaksu makoida basun piba haitare moi makoida poktak pibiba adugumba system se khogi thambiragadi
ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯥꯏ ꯁꯦꯂꯦꯕꯁꯇꯨꯃ ꯃꯔꯨ ꯑꯣꯏꯅ ꯑꯗꯨꯃꯒ ꯍꯥꯞꯆꯤꯟꯕꯤꯔꯒꯗꯤ ꯈꯔ ꯃꯈꯩꯗꯤ ꯈꯤꯇꯪ ꯍꯟꯊꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯩ ꯊꯥꯖꯕ ꯂꯩꯖꯩ ꯍꯣꯏ ꯑꯗꯨꯒ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯔꯤꯛ ꯆꯨꯝꯂꯕ ꯋꯥꯐꯝ ꯀꯌꯥ ꯃꯔꯨꯝꯁꯨ ꯊꯝꯕꯤꯈ꯭ꯔꯦ ꯇꯥꯔꯤꯕꯁꯤꯡꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩꯖꯩ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯣꯖꯥꯗꯒꯤ ꯃꯦꯁꯦꯖ ꯃꯇꯦꯛ ꯑꯃꯇꯪ ꯇꯥꯖꯍꯧꯒꯦ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯁꯨꯗꯅ ꯌꯨꯝ ꯉꯟꯅ ꯄꯥꯟꯕꯁꯤ ꯄꯥꯟꯗꯅꯕꯒꯤꯗꯃꯛꯇ ꯍꯧꯒꯠꯂꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯗ ꯑꯣꯖꯥꯒꯤ ꯄꯤꯕꯤꯅꯤꯡꯕ ꯃꯦꯁꯦꯖ ꯍꯥꯏꯖꯕ ꯇꯥꯏ ꯑꯣꯖꯥ ꯀꯔꯤ ꯀꯔꯤ ꯄꯤꯕꯤꯅꯤꯡꯕ ꯂꯩ ꯍꯥꯏꯕꯤꯌꯨ ꯇꯁꯦꯡꯅ ꯍꯧꯔꯛꯏꯕ ꯉꯁꯤꯒꯤ ꯏꯆꯥꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯏꯆꯥꯁꯤꯡꯁꯤ ꯅꯧꯅ ꯌꯨꯝ ꯄꯥꯜꯂꯒ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯄꯨꯛꯅꯤꯡ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯁꯥꯎꯅꯤꯡꯕ ꯁꯃꯥꯖꯀꯤ ꯑꯀꯥꯏꯕ ꯇꯧꯔꯛꯄ ꯌꯥꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯃꯁꯤ ꯍꯟꯊꯍꯟꯅꯕꯒꯤꯗꯃꯛꯇ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯑꯁꯤꯅ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕ ꯃꯨꯟꯅ ꯇꯥꯕꯤꯕ ꯑꯗꯨꯒ ꯑꯣꯖꯥ ꯒꯨꯔꯨꯅ ꯇꯥꯛꯄ ꯐꯖꯅ ꯂꯧꯁꯤꯟꯕꯤꯕ ꯑꯗꯨꯒ ꯑꯩ ꯇꯉꯥꯏꯃꯛ ꯐꯗꯅ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯑꯩꯅ ꯂꯥꯛꯏꯕꯁꯦ ꯑꯐꯕ ꯊꯕꯛ ꯈꯔꯗꯤ ꯇꯧꯔꯝꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯅ ꯆꯞ ꯌꯨꯡꯅ ꯐꯤꯔꯦꯞ ꯂꯧꯔꯒ ꯃꯥꯒꯤ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯉꯕ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯜꯂꯨꯗꯅ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯂꯥꯏꯔꯤꯛ ꯂꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕꯤꯔꯕ ꯑꯗꯨꯒ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛꯁꯤꯡꯗꯨ ꯇꯥꯕꯤꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯑꯗꯨꯒ ꯋꯥꯈꯜ ꯂꯧꯁꯤꯡ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯆꯥꯡꯁꯦ ꯑꯩ ꯍꯟꯊꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯉꯁꯤꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯌꯥꯕꯨ ꯀꯥꯏꯊꯣꯛꯄꯤꯗꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯁꯤꯟꯖꯕ ꯕꯁꯄꯟ ꯑꯦꯛꯁꯄ꯭ꯔꯦꯁ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯐꯦꯖꯀꯤ ꯃꯅꯨꯡ ꯆꯟꯅ ꯑꯔꯂꯤ ꯆꯥꯏꯜ ꯃꯦꯔꯦꯖ ꯑꯦꯟ ꯀꯟꯇꯤꯅ꯭ꯌꯨꯏꯡ ꯏꯖꯨꯀꯦꯁꯟ ꯍꯥꯏꯔꯤꯕ ꯊꯤꯝ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤꯒꯤ ꯌꯥꯝꯕꯦꯝ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯑꯩꯈꯣꯏꯒꯤ ꯍꯦꯠ ꯑꯣꯏꯅ ꯊꯧꯋꯥꯏ ꯌꯥꯝꯅ ꯆꯥꯎꯅ ꯄꯨꯕꯤꯔꯤꯕ ꯑꯣꯖꯥ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯣꯖꯥ ꯁꯅꯁꯝ ꯇꯦꯖꯃꯅꯤꯒ ꯎꯅꯖꯗꯅ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯄꯤꯔꯝꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯇꯨꯡ ꯇꯥꯔꯛꯄ ꯑꯩꯈꯣꯏꯒꯤ ꯇꯧꯒꯦ ꯈꯟꯕ ꯊꯕꯛꯁꯤꯡ ꯃꯥꯏ ꯄꯥꯛꯅ ꯇꯧꯕ ꯉꯝꯕꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯣꯖꯥ ꯀꯥꯏꯅꯔꯁꯤ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ